Video asina riba, Yangliba Mayamda Entertainment Oina Semjabani. Video asida atamna na Mayamda Singnaba, Karimnaba Lejade. Amadi, Political Kayadasu atamna Nangang Bisakpi Taujabanate. Masida Oiriba, Toriba, Ngangliba Kayasi Writer Majiwakani. Writer Haise Kanagi, Emungda Changaga, Hangaga, Ebanate. Writer Haibasidi Karino Kangdaba, Amada Semjabani. Kanagi Punsida Panabasu Yai. Kanagi Punsi Rolsu Manabasu Yai. Awabagi Wakanchab Manabalambi Singni. Ang kontrabay magiray pag sila'y abay ray siya sing naninghan na na sundok na bahot na riba niya pumba na panggal ni panggali Kailan siya huye Ito, Aisa, karibu makar iba pami. Isu ini kari igahano. Kanderu si. Wakan sidadi fajana kandi kallaga. Kari mo haibari chaptana. Ikut sida. Puri ngadu. Jajat ke mami puri basi. Khangde nang lui hai gada lai hai gada ai khangde nang wakan yamna khanba mi mali aduna khalli badaso nang na habu khangjadaba Kamai kongden. Kari no kono tori basi. Samasi dana kari no saneri basi. Kontri kya? Abdi leba kya? Lan tongnari. Sida sunate ekoi masen bawa lan tongnari. Ekoi ki generation la sida asumna lari sinadi next generation da lak liba madi oyak liba sida kari no oidusa. Ekoi na hingi ba sida asumna oiri sinadi makoi gi dadi amuka hena kudong tininga haibidu oiriban. adumadi sumba yae nongma khangde halamega siramega ane khanariba masigi mataidasu nungaiba nungsiba amasu yauriba nongna kaya nungsi bagidamakta thawai thanari thauri yanjumna sinari Oh, adudane aina wa ama hangirusu. Mana siribadu nungsibagi nato. Haujiki mahaktu sire. Magi nungsibadu panglaga. Nungsibadagi magi imungsing loina kaungare. Imungi karimma khandaba oina. Asumna tawbasini matam kara lairadi saki mahakta nungsibona sanari tawa. Nungsu taramni uramni handaki crime kya ado. Natai sada na nupi ang kaya phare. Buralam me, furan me, adu sarag adu tokre, shengdokre, amadi warakre, gyan takre. oi tare ure akhoni mamanse sumnagine lupa amagane manarabane sangdamnaba yaraba Adune, siena amagumane, shagai ningweda, sat shagai, mai thaningweda, sat thadokba. Aikoi dagi, hena khallaba, hairaba, mi mayamale, masida koina, haifa sahaba, nate. Video sendingai later duna, wati ware miwa nganga ban, ibani na tawibas. aidi ki bukireda hinbase sidagi chahi khara hapchilakadaba oirakadori base aina sum khanbada kari mari nang khangro Ibani gi oinadi mirem, nupi phangdana laiboida. as adu haiba nate he aikhoida sumaina adum leibada aikhoigi iramdamse wani Adu haiba ngamladi ai pesa paida su yarani. hoi haura nange thok thakto Ai nuwa kara haibada nangna thok tha haidana. Adu ni oiduse kushalakdaga iramdamse sakhat khibadi yai adu karidam sakhat tuisa. Khangde nupi anga red tawada sakhat khiba. Pura lona da sakhat khiba. Mi hami pungda sakhat khiba. Drug ta sakhat khiba. Nupa ama da mu CM khiba. Nupi ama da mu kadan taba. Masi sakhat pa. Aina sakhat pa da oirakpa yana laina. Ama khali. karino Lona nupi kaya sina nupa pamoy da kwaya. Lona unana. Lona warisa. Magi biyab laina masida oina sakhalan. halasas
ꯑꯄꯥꯝꯕ ꯃꯤ ꯌꯥꯎꯔꯝꯅꯤꯗ ꯅꯪꯒꯤ ꯄꯥꯔꯇꯤꯁꯦ ꯑꯦ ꯇꯧꯏꯕꯨ ꯇꯧꯏ ꯍꯥꯏꯕꯅꯤ ꯃꯁꯤ ꯔꯥꯏꯇꯔꯒꯤ ꯀꯣꯛꯅꯤ ꯍꯧꯖꯤꯛ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯣꯛꯆꯟꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯁꯦ ꯍꯣꯔꯒ ꯂꯩꯔꯤꯕ ꯃꯈꯨꯜꯗꯨ ꯍꯥꯟꯅ ꯃꯦꯟꯗꯅ ꯀꯃꯥꯏꯅ ꯍꯣꯔꯦ ꯈꯪꯗꯕꯗꯨꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯗꯤ ꯀꯃꯥꯏꯅ ꯊꯟꯗꯣꯏꯅꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯟꯕ ꯑꯍꯣꯕꯁꯦ ꯍꯥꯟꯅ ꯃꯦꯟꯕ ꯑꯃ ꯆꯪꯏ ꯃꯁꯤ ꯅꯠꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯍꯤꯡꯕ ꯑꯃꯠꯇ ꯉꯝꯅꯕ ꯏꯇꯥꯎ ꯅꯪ ꯑꯩꯗꯧꯅ ꯈꯔ ꯈꯔꯗꯤ ꯁꯤꯡꯉꯤꯕꯖꯥꯠꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯀꯌꯥꯁꯦ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯁ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯅꯣꯡꯃꯪꯈꯥꯗꯣ ꯆꯥꯔꯨꯕꯅ ꯐꯅꯤ ꯑꯦ ꯆꯥꯕ ꯍꯥꯏꯔꯒ ꯋꯥ ꯑꯃ ꯂꯥꯛꯑꯦ ꯀꯩꯅꯣ ꯀꯩ ꯋꯥꯅꯣ ꯅꯪ ꯄꯩꯁꯥ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦ ꯀꯌꯥꯅꯣ ꯂꯨꯄꯥ 50 ꯑꯗꯨ ꯄꯤꯔꯛꯑꯣ ꯑꯩ 50 ꯑꯣꯜꯍꯟꯒꯦ ꯑꯗꯨꯒꯅꯦ ꯏꯕꯥꯅꯤ ꯍꯣꯇꯦꯜꯗ ꯆꯪꯗꯒꯅ ꯕꯣꯔꯥ ꯆꯥꯁꯦ ꯏꯁ ꯌꯥꯔꯁꯤ